अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एपिलियागी अपांबा मॉडलसिंग सुपनदगी लुपा लिसिंग तरा खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुपा मरोल किदमक कांटेक्ट तौबिरउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदि संगाई प्रो खुदोंचाबा सी मांगहनबिगनु ngasimak कांटेक्ट तौबिरउ टर्म्स एंड कंडीशन अप्लाई Hello, very good afternoon. ELITETV की टेस्ट ऑफ कार्टून की महाव मियंग तबीर में हम पुनः पहन मक्तर तरम उच्चरे नसी नुक्ति की फोंग वो पाउचे सिंह की अखोई के मणिपुर लाइव कार्टूनी सिंह ना मागी ओइब मोड फुंगलोक तुना लाइव में हम द पीबा मैसेज अमरी मशीना करी अखोई की तंगाई फदबा लाइरिबा अखोई के मफम सिंह द करी पाउ यहोनिंगी में दो हाइबदु कार्टून ओइबा मोंग द फॉर्म द मसी पुथोक तुना मसीदा कोई लेबाक मियाम द पीबा मैसेजिंग अहानबगी अइना हाइजरिबसी संगा एक्सप्रेस की ओंथोकपनीदा हाइरिबा मसीगी कार्टून जिदा मसीगी येकलिबा मसीदा सानरिबा वारी से कोई मणिपुर की इमा इबेल मैरा पाइबिसिंग अमरी आसाम राइफल्स अनी की मरकता सानबा दुम वाफम अमखकनी हजि इमा मैरा पाइबी अमखकना हाइरिबसी मसीगी आसाम राइफल मरांग तुरांग सेट पनुपासिदा हाय नखोई मैम ला इसिबु कुकीना अखोइदा बोम नोंमै कापसलक प येंगनब्रा नखोई सिबु रावण की धारारा कंसगी धारारा अदुना सैदा इमाइबेल अमुखंग थमिबु वाफम से हजिक अखोई मणिपुर दा अखोई की मणिपुर की दा मपानदगी चंगजलकपा असम राइफल सिंग तौरिबा थबक थौरम सिंग से कोई लेबाक मैमना मसीदैदा तोंगान बा अखोई की असम राइफल कुकी जिंग द मतेंग पांगे हाइबगी वाफम अमुखकदा मसीदैदा थाजदबगी वाफम से यामना सांग कुइनदगी असम राइफल की मायोग दा मणिपुर असम राइफल लौथोकदबनी के हाइबगी वाफम सिंगसु हजे कन्ना चथरिबा मतम अमुखकनी अदुगा मरकसिदा मसीगी मरांग तुरांग सेटबा मपानै चंगपा लानमीसिना हाइरिबसे उपाय लेते भाबी अखोइदी अचौबना हाइबा इनबा ताबनी अदुना हजिक ओइबा वाफम से लेबाक मैमना चिंगनरिबा हजिक तंगाई फदना हजिक असम राइफल की मोइगी इवन अचौबा मखोइ ऑफिसर सिंग याउना मखोइगी लाइरिबा सिपाही मचा मचा जिंग याउना कुकी की मी सिंग दा काहेन ममतिंग पांगी हाइबी वाफम न चिंगबा मैम खक लाइरिंग मरकसिदा हजिकी लाइरिबा लानमी मपानदगी चंगपा मरांग तुरांग सेलिबा नुपासना खुम्मीबा वाफम सिनी अदुना तंगाई फदना मखोइना हजिक तौरिबा थबक सिंग से अचौ सांग सिंगना मथक्तगी अकन ऑर्डर पिरकपना तौबनी उपाय लेते भाबी हाइबगी वाफमनी अदुना सिदा कार्टूनिसना फोंदोइबा वाफम से मणिपुर की इमाइबेल अमदी असम राइफल अनिगी मरकसिदा हजिक अकन मोंग द मुक्नबगी वाफम लैरि चिंगी लमदम सिंगदा असम राइफल गा अतोप जाति सिंगी नुपी सिंग खना जैनब थोदोप लेते हारि मफम सिंगदि कोई मेरा पाइबी माइबेल सिंग नोंगै कन्न कापसनबा अदि मोबोमना काप टियर सेल कापन सिंगबसे याम टोइन टोइन तवे अदुना मणिपुर की माइबेल सिंग पेनदबगी वाफम खने हजिक थमिबसे अदुना मखा ताबदा अनिसुबो ओइना सनालेपा की लोइरेदना अदुना सनालेपा की लोइरेदना हाइब कार्टूनिसना फोंदोइ वाफम से मसी यूनिवर्सिटी वखक्ता ओजानी खक वारी सानबगी वाफमनी मसीदा ओजा अमदी मैथमेटिक्स डिपार्टमेंट की ओजानी हैना मसीदा उरी मैथमेटिक्स डिपार्टमेंट नि उरी बसे मनिंग द यूनिवर्सिटी UNIV हैदना थारी अदना हजिक ओजा मैथमेटिक्स की ओजाजना थमिबो ओजा वाफम से मणिपुर द लैरिबा फुरुप सिंगसी तिनसिनदबा हैते खाइदोकनबदंग है मखा तारकपदा ओजा अमन अमुक खुमैसे ओजागी सिबु पुनसिनबा हैते हाइरिब्रा
aduna haji hai bo phum si koi manipur haji tokai na tariba manipur gi leiba organization sing amadi manipur gi leiba MLA minister hai bo phum sing sida base to cartoon am khak oigini na khalle maramdi haziki lairiba irang sigi marak sida manipur gi hajik laiba civil society organization tongan lup mayam khakna manipur magi apam mong na tawrga lei hajik se magi apam strategy chathari kana lup khara na manipur da hajik thoi irang si pen de yaning de haibagi masida khoi khudang sara hen mana chingba sidribau sara hen mana chingba moi khoi tawning adum tawlei adura even ngasi dagi hauraga september gi tarik kun ma thoi bawa september thaji black September na thon na tongan democratic we khungjang changsin gani ga habi wafum su leiri even mamang da atopa organization kharna imphal lagi na torbung bhaw rally chani ga na hai gi wafum lei thaba oina di pangso ki amta na taba even manipur da hajik lanjenar ga leiri ba khoi gi miyoi sing se khoi magi lanjenar ga lai ibum pham sing dura hanjalalani ga na date ka fix tau fokhraga masai thi ba khang da organization sing ju hanak si yaw da praja myam koi thi da social media ga viral chat pagi adum wafum sing yaw ba se hasgi lai ba cartoon sing dina oza ani wari sana bagi mawong khakta putho ga oza maga wari tana bagi mawong ne aduna oza ama sina koi manipur da lai ba koi gi miyoi sing si punsin ba haite hairi bra oza haibagi wafum ne hajik thambiri ba koi ki cartoon sina phongdoi ba wafum se aduga makhatar koda mathangi khoi pongna famdagi lakhachage pongna famgi hajik leijari bese balo he aduna balo he jida utiba masigi picture sida uriba sakdam se maningda nupa ma sigi kurta litlaga makokta tupi angau litlaga mase jagoi sabagi mawong yamna nungaina yamna khoi yam freely leibaga aduga thabak leitabagi ngak yamna awanungai potharaga yumda leibani adura phone khak lakpani magi nupi na paikhali phone se mai nupi sina haise o khangjare adubu sir di hakchang ngamdadana leiri sini aduna hajik magi nupa minister natraga MLA gumba oibagi phibam ni uri base aduna hairibu nupa sida phone torpo matam sina mai nupi sina paikhalaga noi sir di smain tawdana maji hakchang ngamdadana leire haibagi wafam ni aduna hojiki oiriba irang sida ayamba khoi MLA mantri sing si adum magi thabak si karai wai da silino haiba sima adum khara makhairi khara gyan ta daba matam oiri haiba dare praja sing sina maramdi hojik se khoi gi leba ki chawat tharangi thabak ti thoidok kya leitaba aduga manipur da hojik tangai fadana ma lanjinari mayam sigi relief camp pamadi mo khoi gi awana sing da mating pangbagi program sing di am toina dum uri khoina aduna ayamba khoi gi kendra gi oba thabak thorom sing su ayamba MLA sing amadi mantri sing se thoidok pat tawdabagi mami am khak ta sida khoi yumda ngak potharaga leiba yamna sangba matam ni gaina utingba adumba cartoon sina phongdoi ba wafam oigani na khalle aduga nupi sina phone je paira matungda masangam da na pothari haibagi pakhum pi ba adumba phone calls ki adumba picture am khak ni haibadar aduga mathangda Ichel Express ki naire he hariba cartoonist ki cartoon picture se mugi yengse adu seida udibasina masi sarkias amata packet pidaba yadre kamdoni aduna police station dani hajik oiriba sigi picture si adu police ki ayo natraga OC natraga mari leina ba officer am khakni majik phammaga file mayam kha kolaga leiribase aduida nupa ma laga case amata packet pidaba yadre haibani karigumba khoi gi crime mari leina ba report am khak aduga hajik siphajna thamai ba wafam se waro bi yade hajik case ka loba ngamjadre lan loiraga tawrasi aduna hajiki oiriba phibam hajiki oiriba khoi gi lan marak sida case lahok dabagi amade case lawagi irang chobo yamna thokhiba mayam khak leigre aduna haji oiriba irang marak sida leiriba khoi gi manipur police na targa mari leina ba department gi magai gi thabak tawning daba madi khoi gi thabak se tawbuda masigi responsibility chawba madugi risk leibagi wafam ni hajik leirise aduna sai sida khoi gi manipur gi khoi gi leiriba law and order sida
tangai fadana makhoigi oiba thabak thoram singda masi kya yengjande usande haibagi wafam na chingmusu yauri Manipur gi lairiba khoigi any department gi miyoi sing sina tawriba thabak thoram singda hajik sikarai phaw mapung phana tawriba no haibagi madugi cartoon gi picture mo khang sida utlibasi aduga makhata buda aroi boina ngasigi the People's Chronicle dagi the Sunday Spoiler hairiba ngasigi People's Chronicle gi asigi cartoon isigi masigi pictures na uli bazina minister amakak magi Kevin na phammaga laiba aduga magi PA oigani na khale magi PA sina mangonda che makak pi aduna si sida maroina thammiba wafam se mana parga yengwani paraba matam sida hajik lairiba wafam se you see the first issue cannot be solved aduna mana magi PhD da hari basi han be issue nang na pukhalai basi masima solve to ba yaroi right now aduna hauji hauji oina masigi issue sima solve to ba yam wa ba ne haibagi wafam ne aduga the second issue is very complicated aduga ani suba issue sina masi yamna luba issue mu khakni aduna will take a very long time aduna masi matam yam sang na changni aduga ahum suba sina the third one needs the CSO to take a big role aduga to bring a solution aduna ahum suba case simadi ahum suba masigi laiba issue simadi masi Manipur gi laiba civil society organization sing mayam khak changani masigi lairiba solution ji purak na ba hona bada achawa role lauba makoina mathok tai haiba gi wafam ne ji lairi se aduna service da hajik mantri ji na thami wafam se mangonda laiba problem mayam si masi amata masi mantri moina aduga sarkar pairiba hoi lairiba cabinet na natraga sarkar dugi ruling government tuna amata thabak oina pangthokpa ngamaroi haibagi wafam ni maram disida urije masigi problem ahum ni laije aduna masigi sigi laiba problem singje ahan majima masi habje jiki oina masi mai pangna masi solve to bunga maroi haire ani subasidi am lui matam yam sangna changni khanaba mathau tari haibani aduna hauji oiriba phibam sida khoi gi Manipur gi ani irang ama lakpa matam da irang si adum masigi time khoi gi delaying tactics haigadra natraga masi matam changna bagi maram se adum lawe haibagi wafam duni hauji cartoon sina phongdu reise aduna ngasi phawwa ani khoi Manipur da laiba issue sing se phajana marang kaina khoi adum chang naina laiba issue ngaktani haibadare adubu hairiba issue sing se matam jana lotion kiba sing se amata laite matam changi khara mana sob sungtong tongduna loisalli khara mana atopa khoi miyoi singda masi thaidokraga makhoina paina naba makhoi oina loisalana naba honabagi adumba mamiyum khaktaba adugi cartoon gi picture ni haji aroi boina sigi Sunday Spoiler gi the People's Chronicle the utliba cartoon se aduna ngasigi laiba cartoon sing na phongdoi ba wafam amade khoi gi Manipur da laiba cartoon sing na khoi lebak miyam da pinning ba message sing laiba khoi cartoon gi khuthang dala khoi lebak miyam da yohon binaba adum khoi gi matam gi matungina yam kana hona biri ado laiba khoi gi praja sing da mari laiba mari lainaba government da acho acho message mayam ka piri ado cartoon gi form da otlaga haiba message sing se khoi lebak miyam da yohon biri masima cartoon jing acho thodang lobiri haiba dare cartoon sing ge loina ngasi ge test of cartoon jing biri mayam punong pom hona thagat phongdok chari mari ngasi ge cartoon sing bur ELITETV gi magi regi test of cartoon gi show da amukana thagat phongdok chage lebak miyam da tongan tongan message biri thank you Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare
Akupa marolgidamag contact tawbirao 9089895330 amadi 9615823252 Tulasi Motors Private Limited Thangmayban amadi Sangay Pro Kudong Jabber si Mangan Bigano ngasi mag-contact tawbirao terms and condition apply.